मरुओइबा पाउ मेगी तांग अहुम दा सिंथा लेप्पीदुना मियांगी ओइबा मिफम पांगथोक्तुना अपुनबगी वारेप लौबदा मियाम पुना सरुक याबियु हाइना कोकोमीगी कन्वेनर खुराइजम अथौबना मियामदा अपील तौरकली सुगुनुदा थोखिबा मैहौ लांपोकि थौदोक अमदा युम याउना दुकान मंगा मैना तुमना साख्रे लाइबक थिबा थौदोक असिदा मिसी मिनादी याउखिदे अमदी इम्फाल ईस्ट की लमलाई एसी दा लेबा याइंगंगपोकपी प्राइमरी हेल्थ सेंटर दा 53 सुबा माउंटेन डिवीजन लैमखोंगी माइकैदगी लुपा लाख 10 रोम ताबा एक्सरे मशीन नम खुसिनख्रे खुरमजरी आइस्कोम मणिपुरी पाउ मीडिंग ताबिरिबा खोय पुनमक पुताराम नोक्सरी हौजि पाउ संदोकना पिजरी मेगी तांग अहुमदा सिंथा लेप्पीदुना मियांगी ओइबा मिफम पांगथोक्तुना अपुनबगी वारेप लौबदा मियाम पुना सरुक याबियु हाइना कोकोमीगी कन्वेनर खुराइजम अथौबना अपील तौरकले अपील असि महाक नंगासि लमफेलदा लेबा कोकोमीगी ऑफिस दा पांगथोखिबा पाउगी मिफम अमदा फोंगदोखिबने कोकोमीगी कन्वेनर खुराइजम अथौबना मखाताना फोंगदोखिबदा लिसिंग अनि कुनहुमदोइगी मेगी तांग अहुमदगी हौरखिबा यामना लाइबक थिबा थौदोक्तुना मरम ओइरगा सही अनि मपुंग फारकपगा लोइनना मणिपुर मियामना मतम कया गी ममांगदगी तौफम खंगदना लाखिबा अदु वारोइसिन अमा पुरकपा ngamnaba hotnabagi saruk ama oina कोकोमीना सिंदुना मियांगी अपुनबगी खोलाव अमदी अपुनबगी वारेप अमा लौबा ngamnabagi damakta lakliba मेगी तांग अहुम असिदा खुमन लंपाकता मणिपुर पीपल्स कन्वेंशन ऑन 2 years of crisis हाइबा हिरम असिदा मियांगी ओइबा मिफम अमा पांगथोक्तुना अपुनबगी वारेप अमा लौमिनासे हाइरिबा नुमित असिदा इंडिया लेंगा के माइकैदगी तौफम थोकपा थबक अमता तौरक्तबा अमदी पाइखतपम थोकपा थबक अमता पाइखलक्तबा असिगी मतांगदा लमदम असिगी तोंगान तोंगानबा कांगलुक फुरुप की मियाम रिलीफ कैंप सिंगदा लैरिबा आईडीपी सिंगी मिहुत सिंग अमदी इंटेलेक्चुअल सिंगा लोइनना मणिपुर मियामना सुनुमित असिदा सिंथा लेप्पीदुना पुना सरुक यामिनादुना अपुनबगी वारेप लौमिन्नबा असिदा सरुक याबियु हाइना अपील तौखी मणिपुर मियामना मतम कयागी ममांगदगी कोई खोइरांग खोइसाउनबा मति तौबम खंगदना लाखिबदु वारोइसिनमा पुरप ngamnanaba होनबगी सरुक अमा ओइना कोई सही नि फाजिलक मतम असिदा कोई मणिपुर मियामगी ओइबा अपुनबा मिफम अमा फमदुना हाइब मिफम असिदा लेबाग असिगी ओइना थोलिबि इरांग असिबु लोसनबा ngamnanaba होनबदा कोई तंगाइ फदना मियामगी अपुनबा खोलाव अपुनबा वारेप अमा लौननबगी दमक्ता मेगी तांग अहुम असिदा इम्फालगी कुमल लंपाक मनुंगदा कोई Manipur People's Convention on 2 years of Manipur crisis haiba Manipur miyam gi mifam Manipur gi crisis na chahi ni phajilak pada Manipur miyam gi mifam haiba adum laba irang asigi achumba wayal amadi warusin ama purakpa ngamnana ba honabagi miyam gi mifam ama ikoi pangthokani hadana ikoina haukiba numit kaya gi mamang dagi ikoi miyam marakta chatana campaign chawjalkiba dugi sem saba punamak ayamba ikoi losinjare aduna laiba mi gi tang ahum asi laibak miyam gi apunma mifam ama इम्फाल की कुमल लंपाकता कोई सोदना पांगथोक चरगनी हाइबा नुमित असिददी तंगाइ फदना मणिपुर की मियामना नुमित असी कोई सिमथाल लेपिरकांदा हाइबा मिफम असी कोई हुबना सरुक यामिनरकांदा लेबाग असी ममाइ चुमननबा होनजरकपसिदा मयाम पुन्ना मतेंग पांगबियु अमदि सरुक याबियु हाइदना कोकोमी की माइकैदगी मणिपुर मियामदा पाउजेल असी पिजरी सुगुनुदंगसी नुंगथेल युम यावना दुकान मंगा खंगहौदना हौरपा मैना तुमना साख्रे लाइबक थिबा थौदोग अदुदा मिसिमिना दि यावखिदे थौदोग अदु सुगुनु म्युनिसिपल काउंसिल की वार्ड नंबर 4 दा लैबा दुकान अमदगी इलेक्ट्रिक शॉर्ट सर्किट तगी हौरकपदगी ओइरंबा याय हाइरी खंगहौदना हौरकपा मै अदुना यामना कन्ना सागलाखिबा अदुदा मै कन्ननबा अकोइबगी मियाम यावना सुगुनु फायर सबस्टेशन होटनबदा मखाताना हेना पाकथोक सावथोकना अमांगता थोकलंगदबदगी कनबा ngamkhe मैना तुमना साख्रबा दुकान अमदी युम सिंह अदु खाइदेम मणि कुमार नंदैबम हेमंता युमनाम रोशन अबुजम सुशील खाइदेम नारायणी गिनी हाइरी ngasi Imphal East ki lamlai east ki manungsan laiba yangampopi primary health center da Indian Army gi yankhai taret Mountain Division leimakhong gi makha da maikai dagi lupa lakh 10 rom taba x-ray machine ama khusina khrei x-ray machine khusina bagi thorom aduda Major General SS Kartike mahaki loinabi Priya Kartike retired Lieutenant Colonel Dr Manitombi Devi Colonel
Utpal Das, Lieutenant Colonel Arjun, Imphal East ki CMO Lorimbam Indira, Senior Doctor Amadi Staff Singaloinana, Emmanuel English School gi Mahirui Singh, Khul Kayagi, Mairapai Singh Amasung Club Kayagi Maru Bamui Kya Susar Kyaki, Ngasigi Tauramadu da Emmanuel English School gi Mahirui Singh Nanat ki Zagoi Amasu Utki, Loinana, Khul Mangagi apun Mairapai Singh Sulam Damasigi, Laipak Leihau da Putok Saba Sakhau, Manamasing Saba Polam Karasu Kudol Tamki, Ngasigi X-ray machine Kusinabagi Tauramadu Indian Army Yankhaitaret Mountain Division gi Major General SS Kartike na phongdo kibada housing mafam asida Indian Army gi maikai degi mafam asida seasonana ba lupa lakh tara mukpiba machine ama mahakna Indian Army gi mahut sillaga khusinaba se mahaki oina yamna nungai hauji khusinariba X-ray machine astigi technician amasung samjin sajin gadaba khara watpana matam kharadi seasonaba yakhiroi hairiba se samjin sajin ba pumloi loirabadi miyamna seasonaba yaragane haina su phongdokhe Magna Makhatana Hauzik Tokliba Irang as the Nomagi Karakaradi Nemsilakle, Adubu Irang as Lusin Badamatam Karadi Sankigane, Masida Indian Army Natauba, Ngamba Tabakaya Sutauri, Amasung Angamating Kasu Pangduna Lakle, Adubu, Indian Army Kaktana Punama, Ngambanate, Dubu Irang as the Pomloy Lusin Bada, Brazamiam Nasong Mating Pangview, Matampuna Maktamiam Gimating Pang Namagitamagda, Indian Army Lady Highness of Fongdoki. We all are aware that last couple of years they have been challenging and they have tested everyone who is in Manipur, whether it is men, women in uniform or all our communities, and it has actually tested everyone across culture, community and region, and it has also tested the resolve of our nation. I also wish to assure you that at all times during this problem that we had to face, Indian Army has been steadfast in trying to prevent violence and maintain peace. Malem Sinbathungna Pangthok Nabagum Masi Manipur University Department of Dance and Music Nasinduna World Dance Day Githoram Gamari Lenana Numini Satakadaba National Seminar Pangthok Githoram Pagdokre Indian Knowledge System in Dance Cyberhiramda Yumpamoiduna MUGVC Court Hall the Pangthok Batoram Maduda School of Humanities MUG Din Professor and Pramodini Devina Atu Mithung Department of Dance and Music MUG HOD Dr. M Thoiba Singna Thoramapu Saknairaba Dance Choreographer T.S. Sautombi Singna Amade former Pradhan Guru JNMDA Imphal Maisnam Kamini Kumar Singna Akhanaba Mithung Lensing Waina Saruk Yaki Atu Mithungi Warol Piraduna Professor and Pramodini na Haikibada MUG Makhada Dance and Music Department na Sahi Kaya Dagi Zagoi Amadi Isagi Makhal Kaya ge subject sing hangdoktuna takpi tambiduna lakle mai paklaba mahiroi kaya ama puthokuna lamdamasigi ina khullaba culture gi pothok sing malem gi miyam da saktak pada asawa thodang lauri haibada haiman bathokloi haiki Department asigi head oina thokpuriba Dr. M Thoiba Singna thoram mapu gi warul piraduna haikibada Oza Guru Singna Thambiramba Jagoi se singasi tungi mirol na ningthina ngaktuna thamhobagi tangai fadaba leiri Department gi maikai degi su dance amadi music asi hena phagat hannaba angamba thakta honabada mahairoi amadi Oza Singya choba thodang lomina se haiki thoram maduga mari leinana souvenir amasu phongki Kaisam Thong ACG Manung Dagi Kosem Naloba Class 12 exam the position lower Kraba Mahiri Singda Marisuba Sinayok Meritorious Award Yentokpagi Thoram Pangthokre Marisuba Sinayok Meritorious Award as the Republican Party of India RPI Athawa Legi National Secretary Soiriba Manipur State President Maheswar Thongnauzam gi Midyang Makhada Satharakpa Mana Yentokpagi Thoram Mane Thoramase Handak Manipur da Thokriba Irang Namarum Oiraga Sahi ani Lepluraba Matung Sahi Sigi Oina ACS Sigi Manung Sanaleba Kaisam Thong Top Lairaktagi Pawnam Robert Amasung ke Dhanamanjuri Anigi Machanupa Albert Pawnam na Commerce Stream da Marisuba Mana Aduga Singjamai Chinga Makha Pura Makhongdagi Laikhitraba Sorok Haibam Borden Amasung Kangabam Ibem Sanagi Machanupi Singlem Bi Sorok Haibam na Science Stream da Tarahumdu Suba Position Laurakpada Masa Masagi Mayum da Chatuna Achamba Lengyan Citation Amasung Selgi Manapi Tuna Puning Thogatpa Utke Loinana Mahiru Singaduna Tungda Mai Pakpa Mi Amamam Oiduna ACSC Khatanatuna Manipur Bu Saukhat Palamdam Ama Ohenba Ngamna Bahona U Haibana Singba Wafam Fongdoktuna Puning Thogatke Maduda Mahiru Yamadi Mama Mapa Oiba Singnasu Harauba Fongdokke
ꯏꯪ ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯉꯥ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ ꯀꯨꯟꯃꯉꯥ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯕꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯛꯁꯤꯒ ꯊꯦꯡꯅꯈꯤꯕ ꯂꯥꯟꯐꯝ ꯑꯃꯗ KYKLꯒꯤ ꯑꯁꯪꯕ ꯃꯤꯌꯥꯝꯒꯤ ꯌꯥꯋꯜ ꯂꯥꯟꯃꯤ MYL ꯄꯥꯊꯧ ꯁꯦꯀꯦꯟ ꯂꯦꯐꯇꯤꯅꯦꯟ ꯑꯣꯏꯅꯥꯝ ꯇꯦꯜꯍꯩꯕ ꯑꯇꯣꯞꯄ ꯃꯤꯡ ꯂꯥꯟꯗꯕ ꯆꯍꯤ 33 ꯑꯄꯣꯛꯄ ꯑꯣꯔꯟꯖꯦꯠ ꯂꯩꯐꯝ ꯎꯁꯤꯋꯥ ꯇꯨꯔꯦꯜ ꯋꯥꯡꯃ ꯑꯃꯗꯤ KCPꯒꯤ ꯑꯁꯪꯕ ꯃꯤꯌꯥꯝꯒꯤ ꯐꯤꯉꯥꯡ ꯂꯥꯟꯃꯤ MFL ꯂꯦꯟꯁ ꯀꯣꯔꯄꯣꯔꯦꯜ ꯑꯍꯟꯊꯦꯝ ꯕꯤꯁꯥꯟ ꯑꯇꯣꯞꯄ ꯃꯤꯡ ꯀꯪꯂꯩ ꯆꯍꯤ 18 ꯑꯄꯣꯛꯄ A ꯀꯨꯃꯥꯔꯖꯦꯠ ꯂꯩꯐꯝ ꯈꯨꯔꯥꯏ ꯊꯣꯏꯗꯤꯡꯖꯝ ꯂꯩꯀꯥꯏ ꯑꯊꯧꯕ ꯑꯅꯤꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ RPFꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯕꯪꯀꯤꯝꯅ ꯈꯨꯌꯦꯛꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯂꯨꯞ ꯑꯁꯤꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯈꯪꯍꯜꯂꯛꯂꯤ ꯑꯊꯧꯕ ꯑꯅꯤꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝ ꯂꯥꯟꯊꯦꯟꯗ ꯊꯋꯥꯏ ꯈꯠꯈꯤꯕ ꯑꯁꯤꯕꯨ ꯌꯥꯋꯣꯜꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ RPFꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯑꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯑꯋꯥꯕꯗꯁꯨ RPF ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯃꯤ PLAꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯑꯅꯤꯒꯤ ꯊꯋꯥꯏꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯇꯝꯄꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯗꯨꯅ ꯂꯩꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ Admission Open Rajkumari Sanatobi Devi Vidyalaya Pangai Lisingani Kunmanga Kuntaruk Session Gi Oina Class 11 Science Samsung Arts Admission Taunabagi Registration Open Taujare Mahai Masik Takpi Tambibagi Lamda Sahi Kuntramatoy Hena Mai Pakpagi Khongjelda Humang Yang Nachang Silak Pagaloinana Rajkumari Sanatobi Devi Vidyalaya Kai Kunnajarba Founder Singi Asan Bamiyang Makada Lamjing Lamtak Piduna Lamdam Masigi Mitoy Mihel Labamiyoy Kaya Leptuna Putoktuna Lakli Honglagli ba Malim gi Isil Kachunarba Technology Amadi Technique Kaya Sijanaduna Train Tauraba Experience Lairaba Oja Kaya Natakpi Tambiri Adong gi Agang Simbu Kunaya Sigi Asang Bayumbi Amamang Oihenaba Makoy gi Yai Pabatung Lamchat Kidamak Iskula Sida Tamhan Biduna Kudong Chaba Silawiyu Registration form amasung akupa marol Vidyalaya asigi pangai gi office counter natraga school gi website tagi phangbigani Admission open. PC Allied Health Institute, Kongmanjon 2, Imphal East, Manipur. Affiliated to Bharat Sevak Samaj, National Development Agency, promoted by Government of India. An authorized career counselor of Om Sterling Global University, Hisar, Haryana. Mafam asida tamba yaba coursing adudi, BSc in Radiology and Imaging Technology, Diploma in X-ray Technology, BSc or Diploma in Medical Laboratory Technology, BSc or Diploma in Operation Theatre Technology, BSc or Diploma in Optometry, BSc or Diploma in Dialysis, Bachelor in Physiotherapy, BSc in Cardiovascular Technology, BSc in Nutrition and Dietetics, Diploma in ECG, Diploma in Autism Spectrum Disorder Education, Diploma in Rehabilitation Psychology. Institute asida khudongchaba kharasu thamjari madudi ahan balakpa mahiroi mangada 20% discount pizagani taruk tagina tara fawda lakpa mahiroi singda 15% discount pizagani tara mathoi dagi kun fawda lakpa mahiroi singi oina 10% discount pizagani relief camp tigi lakpa mahiroi mangada diploma course admission gi oina 50% discount pizari kana leizadrabat natraga orphanage tigi lakpa mahiroi mangagi diploma course ki admission fee free oizagani nupa amasung nupi gi leinanaba hostel gi facility pizari institute asigi oina course amagi 30 seat capacity khaktamak oizagani matam ga junaraba smart class clinical practice at reputed hospital amadi diagnostic center singda haktheng na tambagi khudong chabasu pizari hairiba coursing asi tamba loibaga job placement gi khudong chabasu pizari akupa marol gi dama contact number 7641934366 natraga 8131064931 natraga email id pcalliedhealthinstitute@gmail.com da pau fawbiraknaba khanghanjari athuba matamda registration tawbiduna khudong chabasing asi lobi haunaba ningsingjari Amukana taramnoksari makhataba pau All Rajasthan Government Employee Federation na yumbu oiduna satliba April ki tang 13 amadi 19 fawba numin ini supna Rajasthan gi Udaipur city da pangthokpa All India State Government Employees Federation gi National Executive Council NEC gi mifam mapungfa na pangthoktuna ngarang loisinkhre tongan ba state sing gi miut sing na saruk yari Manipur State ki oina Puruzit Larik Yangbam
Senior Vice President MGSF L. Ishwarjit Sharma, Vice President N. Sanjib Singh, Executive Member CS Dhirendra Singh, Advisor MGSF Amadi K. Hirojit Singh, Secretary Administration MGSF Nasarukyaki, Lunana AISGEF Ki President Subhas Lamba, General Secretary A. Sri Kumar Namaru Ibat Mithung Oiduna Sarukyaki, Numit Nini Gi Mifamda, Trade Union, Banking Services, Insurance Company, Public Sector Undertaking Sing Yauna, National Level Gi Thak Talak Libamathangi Thagi, Megi Tangkun Da Atoba Kongjang Changba Haina Lepnaki, Kongjanga Sigimaru Iba demand sing the implementation of the 8-pay commission, restoration of the all pension scheme, review and implementation of the 4 labor courts, amadi clearance of due ADA DR Haiba Asini, Mifamas the Saruk Yakiba, Manipur Government Employees Federation, Senior VP Puruzit, Laigyang Bamna Fongdora Kibada, Bangtok Kiba, Mifamasi Mapung Paba Mifam Am Oiki, Lunana, Maruiba Warip Gasulogduna, Madam Kuina de Gitanduna Lakpa demand sing Fangnaba, Megitang Kunda, Asobo Kongzang Ama Bangtokani Haina Hainaki, MGSF Ki, Vice President Ishwarjit Saramna, difference between OPS and NPS plans of action of MGSF in line with AISGEF 4 strategies, democratic agitation, political lobby, highlighting the merits of NPS on media, amade legal approach on the ground of violation of fundamental rights, haibagi matang da wangangki. Laibaga sida child marriage thingnabagi damakta sathariba campaign ase Bisnupur district asu masidagi child marriage thingnabagi damakta child marriage free India campaign gi damak fat leaders conference on child leaders haudokle haina New Life Foundation thamna pokpigi secretary Dr. Lamabam Pisak na phongdorakre New Life Foundation senduna El Mani Memorial Hall thamna pokpi da pangthokpa pawgi mifamda mahangna mahak makhata na haikibada All India gi oina access to justice for children gi campaign zathariba organization chaniyangkhai gi manungda New Life Partner Organization ama oiriba New Life Foundation asisu amani hairiba NGO singasina India pumbada hojik fawbada samriga taruk district chamriga taruk singda child marriage free India campaign India asisathaduna lakle LP sakna hai Bisnupur district asu New Life Foundation asi partner hoina ngasi fawda organization asina mioi lak ahumda campaign asi yohan bangam kre India pumbadasu mioi lak aniromda child marriage ki campaign asi chathari bane child marriage ki performance asi religious leaders singna pangthokpa oibana handaki thim asi tongan ba dharma ki religious body institutions singda mathok tawriba leaders singda paksana Chathokpa matamda religious leaders singi achauba role lai makhoina child marriage thingnabagi damakda magi dharmagi laisang singda message piba taragadi child marriage asi hantahanba ngamgani haujiki season asisu marriage ki season oibana religious leaders singda piba taragadi India pumbada mahi yangani haibagi asa amaga loinana campaign asi haudopani haike paugi mifamadu da sarokya kiba chief legal and defense council Imphal West ki chief LADC advisor Pukrambam Premsan na phongdokibada Nupi masa luhongbagi chahi asi taranipan aduga nupa machana chahi konmathoini chahi sudana luhongba singna wakhal haksang samilon kaya sokhanduna nupa nupi wakhal phathaba ngamhandaba natana khana sainaba kaya thogantuna society asi fattanaba ge asoba maram oihali maramasina sahi sudriba angang singbu luhongba lona soya yade maramasina sahi sudriba angang sing luhongna basinbiganu luhongbada yaubiganu yauram labade logi chairak phangba yai aduga sahi sudriba angang singda nam haduna yuman mari thamna ba honaragadi kanba ngamdaba logi chairak phangani haiba khangminaba tangai phade maramasina angang singi punsi kanbana society asigi future kangadawribani haiki leaders again child marriage haiba aduma thoromase mafam asidagi phangtokpa hojare aduga hin tam kuntra asina my churches ki lema mafam singda my pastors sing unaba adu temple singda my priest sing unaba aduba moxta na khoi leiba marubi marana sing unarakanda makoi sing sida ai atoba promise samagalorina ai church leaders singna hari ba singba religious ki performance asi sahi shudiba angang singda masi tawroi ado tawbagi lemba tara ju thingna bo honagani masi da khoi performance amta tawroi masi sahi shudi faudi masi khoi thengnagani haibagi atoba wasak amak sulonena khoi tang kuntra asi da khoi atoba campaign amasu adumba tonga temple sing adu churches singda moksing da sathagani haibagi pandam magloina ngasi singba press conference asi ko pangthok sabani India gi mafum khuding ta leiba praja section khuding makta
इसागी इचा इशूसिंग मसागी सही तरह के निपन सुदी फाउबा नुपी मचा सिंबु लुहोंबिदबा लुहोंनबो होनबिदबा अदुगा करिगुम चेन चोंगिबा थोकप तारबसु हौजिति साथीरब आइन अमसु लेरे Protection of Children from Sexual Offences Act POCSO aina POCSO tarakna complaint tawradi dugi natai chadaba jail leiba adege mai nungsina jaba kaina ba natai chadaba ngta thokleba aduguma mayam na thoktana ba isanu pising gi mamiti gi mapi ta dana ba isanu pasing mathai nungai taba jail leiba thoktana ba praja gi section khudimak na angang oiringai da masagi nupi ne sei train pan napa na kon mathoi chudi bhaba lohong bidaba Bikram gi thosil makhada thabum ama subna sathariba World Red Cross Day observation gi sarukam oina nomagi oiba voluntary blood donation ki awareness amadi self defense ki training program ama ISCOM Women's College Nambol danga si pangthokre NSS Unit 1 and Unit 2 amasung IQAC ISCOM Women's College Nambol Indian Red Cross Society IRCS Bishnupur District Branch Chayata Foundation Department of Transfusion Medicines RIMS NHM amadi MCS na khusam na sinduna pangthoki ba thoramatuda Indian Red Cross Society Bishnupur District Branch ke Secretary Dr. Huitrom Roman Singh na blood donation tawbagi kanaba singi matangda wangang duna saruk yakiba singa punna khangwinaki loinana self defense ki pangthoki ba program da South Asian All Sports Game Federation ki Technical Director Grandmaster NZ Zit Kumansa amadi South Asian Kung Fu Federation ki General Secretary Shuariba Indian Red Cross Society Bishnupur District Branch ke Secretary Dr. Huitrom Romena akhang ahi oina College asigi saruk yakiba mahiroi singda self defense ki matangda takpi tambiki College asigi mahiroi singbu blood donation ki kana pakhangan ba amade nupi masa mahiroi singda self defense takpi tambi bagi tama College asigi oja sing amadi mahiroi singna Indian Red Cross Society Bishnupur District Branch puthagat pa phungdorakle Loisilak padamaroi babaw amukana pizari Megitang ahum da sintha lepi tuna miyam gi oiba mi fam pangthoktuna apun bagi warep lobada miyam puna saruk yapyu haina kokomi gi convener khuraizam athobuna miyam da apel tawrakle Sugunu da thokiba maihau langpo ki thodog amada yum yauna dukan manga maina tuna sakre laibak thiba thodog asida misimina di yahogdre Amadi Imphal East ki lamlai AC da leiba Yangang Popi Primary Health Center da Yangkhai Taret Super Mountain Division leima khongi maikai dagi lupa lakh tara ram taba extra machine ama khusinakre Hausi fabugi ISCOM news na bizaba manipuri pa matang siloi jere mining tabiri basting bomu kana kramjari